Ngasinubida wairam phongkiba tungan Manipuri siphongsing amasung thokkiba thawdaw wathoksingdagi maroibi ipausing miyamna thamjagi hanbada pauning khol pausidigi lokasaraga Kuki theorist na kapsillakpa Nongmei maru na yum phaodoktuna Chatkhre aso apandi yahodre Imphal East District ki Lamlai Assembly constituency ki manungsana laidiba thamna pokpi mayai lekai dinga seyu Kuki militant singna yumlakta Nongmei kapsillakuna lan loidri haiba mitei miyamda ningsingalamkhre thawdo sigi matang press na phangwa pau gi matungina thawdo si nga seyu pung marirum tarak para thamna pokpi ayuk sing hairaga khangnaba hujingna Kuki militant sina lauksinduna laikhraba mafam asidagi thamna pokpi gi yumlakta Nongmei ron khara kapsillakhibana haidi Kuki theorist na Nongmei kapsillakpi gi thawdo odru khullasigi ngangom tampak se humdragani thoi mapuroiba NG rasigi yumda Nongmei maru ani panki Nongmei maru amadi yum adu phausilanglaga yum adugi phamungda phauduna Chatkhre yum adugi ahaldi maira paibi oina ahingyare thokibana aso apandi yahodre thawdo asiga mari lainana khul asidagi lairen lakpam pramo kaubi miyoy amana phongdorakpada khul asida haukiba numit kharani asida Kuki militant sina Nongmei kapsillakpa si ngasi asiga tharaga mangarak surairi yumda ahing tumba phangdana ahingyare libasi sahi ani farakadore khullasigi miyam khamthengna awaba mayunari lawlokpagi matam oirakpana kari thokadagi khanmada awaba oire labukta thabak subasu awaba oire labukta thabak subasu ayuki pung 10 dagi nungthulgi pung 3 phawgi manungda thabak subiyu hairakpasina miyamdi hena khudong sadaba mayunhale ahing tumdaba makai maira pai bithokuraga nungsa sagalakpa matamda labukta thabak su hairibasi sumlibra Kuki militant sing takthokani amadi security force sing thamgani hairibasi khunja sing asi siraba kanda oigadoribra haina hangladuna myam khamthengna wari Kuki militant sing Nongmei kapsillakpada lainga ki mekeri ki kari amata haidana leiribasi kari gino haina su penabu wafam kya thamrakli atopa paomana lainga ki doctor singna private hospital clinic na singmada thabak toramba thengnarabadi rule gi matungina lokhat pham thokpa thabak lokhat kini doctor sapam ranjan lamphel pat leiba college of nursing directorate of health services ki tarago humdoi suba foundation de amadi college asigi 2024-25 base ki first semester BSc nursing mairui singi or taking gi thauramama ngasi college asigi multipurpose hall da pangthokre Thauramadu Manipur Lenga ki Health and Family Welfare Minister Dr. Sapam Ranjan, Health Services Manipur ki Additional Director Dr. Sambo Golmei, College of Nursing ki Principal Dr. N. Surbala Amadi, Manipur Nursing Council ki Register Dr. A. Zamuna na athoiba mithung len singoki, Thauramadu ga mari lena Minister Dr. Sapam Ranjan phongdokibada, nursing asi asauba thaudang kya lauriba health care gi yanglen sarugumani haksial gi matang na miyamna mamutana khangnana bohana badasu makoina asauba thaudang kya lauri loinana health department amadi mari lena basingna haksial ga mari lena ba thauram kya pangthukli basigi maru oibasing asisu nursing na khangjin batangai fadi Magna makha taradun hai college asigi soko thaurang sing doina su lenga na pekhat piaba thabak sing lepta na pekhali hairaduna nauna tamlakliba nursing mahiroi singda yeba paujal pikhi loidana hangduna leidibe health services ki director asinatraga hayeng phawbada soidana anova director ama khalak lagani haina sapongdoki amaromda lenga ki doctor singna private hospital clinic na singbada thabak torma thengnarabadi rule gi matungina lokhat phomto ko thabak lokhat keni haina su minister ma khataki atopa faamuna lambi sembi dabagi mayokta lambi thingjinkre lambi semba horamlaga lepkhibagi mayokta miyamna Imphal Yaripok lambi gi saru oiriba wangkhai kaithel asangbi dagi konung mamang taba lambi khudak dagi thingjinkre numit 10 gi manungda matam gu sunaba mongra lambi asi semdrabadi matam kaktna lambi thingjilaga ni haina section 1 thamlakli hairiba lambi mati asi wangkhai kaithel asangbi nupi maruki imai bel sing thulaktuna khudak thingjen kibani lambi thingjin bi khongjanga mari leidana wongkhai kaithel asangbi nupi maruki general secretary haisnam solekhan hai lambi mati asi semlibani haiduna tha kharagi mamangna thabak horamlaga tumina
ꯎꯐꯨꯜ ꯌꯥꯎꯅ ꯅꯨꯡ ꯈꯔ ꯊꯥꯔꯝꯕꯗꯒꯤ ꯍꯥꯟꯅ ꯆꯠꯄ ꯌꯥꯔꯝꯗꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯔꯨꯑꯣꯏꯅ ꯋꯥꯡꯈꯩ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯍꯜꯂꯤ ꯂꯩꯉꯥꯛꯅ ꯂꯝꯕꯤ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯊꯣꯛꯄꯤꯌꯨ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯦꯝꯗ꯭ꯔꯕꯗꯤ ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯕ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ATꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯈꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 12ꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯄꯗꯒꯤ ꯋꯥꯉꯨꯄꯥꯁꯤꯗ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 12ꯅ ꯀꯣꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯆꯦꯁꯤꯡꯅꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯑꯆꯝꯕ ꯈꯨꯗꯣꯜꯁꯨ ꯇꯝꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯦꯖꯤꯛ ꯑꯦꯟ ꯑꯥꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯔꯤꯗꯥꯕꯥꯗ ꯍꯔꯤꯌꯥꯅꯥꯅ ꯅꯍꯥꯔꯨꯞ ꯍꯣꯏꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯏꯅꯥꯎꯕꯤ ꯍꯣꯏꯔꯦꯝꯕꯝꯗ ꯑꯣꯅꯔꯦꯔꯤ ꯗꯣꯛꯇꯔꯦꯠ ꯏꯟ ꯂꯤꯇꯔꯦꯆꯔ ꯑꯦꯟ ꯔꯥꯏꯇꯔ ꯄꯤꯔꯛꯂꯤ ꯃꯦꯖꯤꯛ ꯑꯦꯟ ꯑꯥꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯔꯤꯗꯥꯕꯥꯗ ꯍꯔꯤꯌꯥꯅꯥꯅ ꯅꯍꯥꯔꯨꯞ ꯍꯣꯏꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯏꯅꯥꯎꯕꯤ ꯍꯣꯏꯔꯦꯝꯕꯝꯗ ꯑꯣꯅꯔꯦꯔꯤ ꯗꯣꯛꯇꯔꯦꯠ ꯏꯟ ꯂꯤꯇꯔꯦꯆꯔ ꯑꯦꯟ ꯔꯥꯏꯇꯔ ꯄꯤꯔꯛꯂꯤ ꯍꯥꯏꯅ ꯁꯦꯂꯤꯟ ꯗꯤꯖꯤꯇꯦꯜꯒꯤ ꯐꯤꯜꯗ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯔ ꯀꯦꯁ ꯖꯦꯝꯁꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯅꯥꯎꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯟꯗꯔꯗ ꯀꯣꯂꯦꯖꯇ ꯆꯤꯞ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯅ ꯊꯧꯄꯨꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ 9 ꯐꯣꯡꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯁꯦꯂꯤꯟ ꯗꯤꯖꯤꯇꯦꯜ ꯑꯃꯗꯤ ꯕꯍꯨꯖꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅꯦꯁꯅꯦꯜ ꯀꯃꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯅ ꯊꯧꯄꯨꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯨꯞ ꯀꯌꯥꯒꯤꯁꯨ ꯊꯧꯄꯨꯔꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯅ ꯁꯨꯝꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯑꯦꯠ ꯂꯣꯡꯄꯤ 1917 to 1919 ꯍꯥꯏꯅ ꯊꯥꯒꯠꯂꯛꯄ ꯊꯦꯡꯅꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃ ꯑꯣꯏꯔꯤꯕ amritmahotsav.nic.in ꯒꯤ ꯗꯤꯖꯤꯇꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯔꯦꯄꯣꯖꯤꯇꯔꯤ ꯁꯦꯛꯁꯟꯗ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯑꯦꯠ ꯂꯣꯡꯄꯤ 1917-19 ꯍꯥꯏꯅ ꯊꯥꯒꯠꯂꯛꯄ ꯊꯦꯡꯅꯔꯦ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯒꯥ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯅꯣꯔꯗꯔꯟ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯤ ꯄꯨꯋꯥꯔꯤꯗ ꯊꯣꯛꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃꯗ ꯊꯥꯒꯠꯂꯛꯂꯤꯕꯁꯤ ꯀꯔꯝꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗꯅꯣ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯡꯄꯤꯗ ꯁꯣꯛꯅꯈꯤ ꯍꯥꯏꯔꯤꯕ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 1818ꯒꯤ ꯃꯥꯔꯆꯇꯒꯤ ꯀꯨꯝꯖꯥ ꯏꯪ 1818ꯒꯤ ꯃꯦ ꯐꯥꯎꯕ ꯕ꯭ꯔꯤꯇꯤꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯁꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯂꯦꯝ ꯇꯧꯔꯗꯨꯅ ꯍꯥꯏ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯂꯥꯟꯖꯥꯎꯒꯤꯗꯃꯛ ꯀꯨꯀꯤꯁꯤꯡ ꯅꯝꯗꯨꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯕ ꯇꯦꯛꯁ ꯀꯥ ꯍꯦꯟꯅ ꯂꯧꯕ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡꯒꯤ ꯆꯤꯞꯁꯤꯡꯒꯤ ꯃꯊꯛꯇ ꯅꯝꯗꯨꯅ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯥꯜ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯂꯥꯜ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯒꯣꯔꯤꯂꯥ ꯋꯥꯔꯐꯤꯌꯔ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯂꯥꯜꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯀꯌꯥ ꯁꯤꯖꯤꯟꯅꯈꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯝꯄꯤꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯑꯃ ꯕ꯭ꯔꯤꯇꯤꯁꯅ ꯂꯨꯠ ꯇꯧꯈꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯈꯥꯡꯕ ꯉꯝꯂꯛꯇꯗꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ ꯂꯥꯜ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯇꯦꯂꯤꯒ꯭ꯔꯥꯐ ꯂꯥꯏꯟ ꯀꯌꯥ ꯑꯃ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅꯁꯨ ꯋꯦꯕꯁꯥꯏꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯤꯁꯇꯣꯔꯤꯀꯦꯜ ꯏꯚꯤꯗꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯡꯄꯤ ꯈꯨꯜꯒꯤ ꯆꯤꯞꯅꯤ ꯍꯥꯏꯔꯤꯕ ꯉꯨꯜꯈꯨꯞ ꯍꯥꯎꯀꯤꯞ ꯑꯁꯤꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯥꯛꯄꯤ ꯀꯥꯔꯣꯡ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯂꯣꯟꯄꯤꯗ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯥ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯡꯄꯤꯗ ꯂꯩꯔꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯥꯔꯒꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯂꯥꯟꯅ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕꯁꯤ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟꯕ ꯁ꯭ꯀꯣꯂꯔ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯍꯤꯁꯇꯣꯔꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯏꯟ ꯆꯥꯔꯖ ꯇꯛꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯡꯄꯤ ꯈꯨꯜꯗ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯀꯣꯔꯗ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯂꯩꯇꯦ ꯍꯥꯏꯔꯤ
ꯈꯨꯜ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯅꯤ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯅꯨꯡꯕꯤ ꯆꯐꯨꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯇꯥꯃꯤꯜ ꯅꯥꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯤ ꯀꯥꯇꯤꯅ ꯊꯤꯜꯂꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯀꯨꯀꯤ ꯃꯆꯥ ꯑꯃ ꯇꯥꯃꯤꯜ ꯅꯥꯗꯨ ꯊꯤꯔꯨꯕꯟꯃꯤꯌꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯍꯤꯟꯗꯨ ꯄꯥꯎꯆꯦꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯄꯥꯎꯃꯤꯂꯤꯌꯟ ꯀꯧꯏ ꯍꯥꯏꯔꯤ ꯄꯥꯎꯃꯤꯂꯤꯌꯟ ꯃꯍꯥꯛꯀ ꯈꯪꯅꯕ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯀꯥꯏꯁꯨꯟꯂꯤꯌꯟꯒ ꯄꯨꯟꯅ ꯑꯁꯥꯟꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯃꯔꯨꯟꯗꯦꯁꯣꯔ ꯅꯒꯔꯗ ꯂꯩꯕ ꯁꯦꯟꯊꯤꯜ ꯕꯦꯂꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯁꯥꯟꯕ ꯌꯨꯝ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯦꯕꯦꯀꯥ ꯅꯨꯃꯤꯠ 12ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯌꯨ ꯉꯥꯎꯔꯕ ꯃꯇꯨꯡ ꯈꯠꯅꯔꯛꯄꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎꯃꯤꯂꯤꯌꯟꯅ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯔꯦꯕꯦꯀꯥꯒ ꯌꯥꯝꯅ ꯍꯧꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯃꯌꯥꯝꯕꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯥꯇꯤ ꯑꯃꯅ ꯃꯌꯥꯝꯕꯗꯨ ꯊꯤꯜꯂꯝꯂꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯀꯥꯏꯁꯨꯟꯂꯤꯌꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯥꯗꯧ ꯀꯟꯚꯦꯟꯁꯟꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯀꯣꯀꯣꯃꯤꯅ ꯇꯔꯥꯝꯅ ꯑꯣꯏ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯒꯨꯋꯥꯍꯥꯇꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯊꯥꯗꯧ ꯀꯟꯚꯦꯟꯁꯟꯅ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯅꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯗ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯗꯨ ꯀꯣꯀꯣꯃꯤꯅ ꯇꯔꯥꯝꯅ ꯑꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯣꯛꯆꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯊꯥ 19 ꯁꯨꯖꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯕꯝꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯥꯗꯧ ꯀꯟꯚꯦꯟꯁꯟꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯀꯣꯀꯣꯃꯤꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯗꯨ ꯍꯟꯖꯤꯜꯍꯟꯅꯕ ꯂꯧꯕ ꯋꯥꯔꯦꯞ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯁꯥꯐꯨ ꯀꯌꯥ ꯑꯃ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯊꯨꯒꯥꯏꯔꯛꯂꯤꯕꯁꯤꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯀꯣꯀꯣꯃꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯪꯅ ꯆꯤꯛꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟꯗ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯅꯕ ꯋꯥꯔꯦꯞ ꯑꯃ ꯊꯥꯗꯧ ꯀꯟꯚꯦꯟꯁꯟꯅ ꯂꯧꯈꯤꯕꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯏꯄꯥꯛꯇꯒꯤ ꯀꯟꯅꯅꯕ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯑꯁꯤꯒꯤ ꯆꯥꯗ 30ꯗꯒꯤ 90 ꯐꯥꯎꯕꯒꯤ ꯆꯥꯡꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇ ꯂꯥꯏꯆꯨꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯏꯁꯇꯦꯠꯁꯤꯡꯗꯒꯤ ꯂꯝ ꯈꯔ ꯂꯧꯔꯒ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯏꯁꯇꯦꯠ ꯑꯃ ꯁꯦꯝꯅꯕꯒꯤ ꯋꯥꯐꯝ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯑꯦꯝ ꯂꯥꯜꯗꯣ ꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯀꯗꯕ ꯑꯃꯗꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯛꯀꯗꯕ ꯄꯣꯂꯤꯁꯤ ꯑꯃꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯗꯕꯅꯤ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯅꯋꯥꯔꯤ 8ꯗ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯦꯁꯟꯁ ꯗꯦ ꯄꯥꯡꯊꯣꯛꯂꯝꯕ ꯑꯗꯨ ꯊꯥꯕꯝ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯦꯁꯟꯁ ꯃꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯖꯅꯋꯥꯔꯤ 8ꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯦꯁꯟꯁ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯝꯕꯗꯨ ꯊꯥꯕꯝ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯦꯁꯟꯁ ꯃꯟ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ UPFꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ N. ꯔꯨꯄꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯀꯩꯁꯥꯝꯊꯣꯡ ꯅꯝꯕꯨꯜ ꯃꯄꯥꯜ ꯂꯩꯁꯣꯝ ꯂꯩꯔꯛ ꯃꯁꯤꯗ ꯂꯩꯕ UPFꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯔꯤꯀꯟꯁꯤꯂꯦꯁꯟꯁ ꯃꯟꯒꯤ ꯃꯅꯨꯡꯆꯟꯅ UPFꯀꯤ ꯊꯧꯃꯤ 15ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯗꯤꯁꯦꯝꯕꯔ 18ꯗ ꯀꯁꯥꯔꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 22ꯗ ꯀꯁꯥꯔꯒꯤ ꯑꯋꯥꯄꯜꯂꯤꯗ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔ ꯂꯦꯕꯤ ꯁꯦꯝꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯨꯞ ꯃꯔꯤꯅ ꯄꯨꯜꯂꯒ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯑꯃꯁꯨꯡ ꯅꯔꯁꯤꯡꯍ ꯃꯍꯥꯔꯥꯖꯒꯤ ꯃꯤꯇꯝ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯀꯅꯤ
ꯂꯨꯞꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ UPF ꯍꯤꯡꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯑꯃꯗꯤ ꯑꯁꯥꯝꯗꯒꯤ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯦꯃꯣꯔꯤꯌꯦꯜ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯑꯣꯐ ꯑꯁꯥꯝꯅꯤ ꯈꯣꯡꯆꯠ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔ 23ꯗ ꯂꯦꯡꯉꯣꯟꯒꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 25ꯗ ꯏꯝꯐꯥꯜ ꯍꯜꯂꯛꯂꯕ ꯃꯇꯨꯡ UPFꯀꯤ ꯊꯧꯃꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯇꯥꯛꯇꯅꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯨꯝꯖꯥ ꯏꯪ 2025ꯒꯤ ꯖꯅꯋꯥꯔꯤ 7ꯗ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯃꯍꯥꯔꯥꯖ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯈꯨꯕꯝꯗ ꯊꯧꯔꯝ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ DM ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯈꯨꯗꯛꯇ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ UGCꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯀꯣꯒꯅꯥꯏꯖꯦꯁꯟ ꯂꯧꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ MIYC ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯆꯂꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯍꯨꯝ ꯙꯅꯃꯟꯖꯨꯔꯤ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯅ ꯆꯂꯥꯏꯕ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏ 15,000 ꯔꯣꯝ ꯂꯩꯕ DMUꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛ ꯌꯧꯅ ꯄꯨꯊꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯂꯩꯉꯥꯛ ꯑꯁꯤꯅ DMU ꯑꯁꯤꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯣꯏꯅ ꯍꯥꯞꯇꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯀꯟꯅꯅꯕ ꯈꯨꯗꯛꯇꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯈꯨꯗꯛꯇ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯕꯗꯤ UGCꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯀꯣꯒꯅꯥꯏꯖꯦꯁꯟ ꯂꯧꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯠ ꯁꯦꯟꯇꯔ MIYCꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝ ꯆꯤꯡꯁꯤꯜꯂꯛꯂꯤ MIYCꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ T ꯄꯔꯤꯖꯥꯠ ꯁꯤꯡꯍꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ DM ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯏꯪ 2018ꯗ ꯂꯤꯡꯈꯠꯅꯕ ꯋꯥꯔꯦꯞ ꯂꯧꯔꯕ ꯃꯇꯨꯡꯗ ꯏꯪ 2019ꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯛꯁꯟ ꯍꯧꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ UGCꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯅ ꯄꯨꯊꯣꯔꯛꯄ ꯗꯤꯒ꯭ꯔꯤ ꯈꯛꯇꯃꯛ ꯇꯉꯥꯏ ꯐꯗꯅ ꯃꯁꯛ ꯈꯪꯂꯤ UGCꯅ ꯃꯔꯨꯑꯣꯏꯅ ꯁꯛꯈꯪꯗꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯦꯟ ꯃꯦꯟ ꯄꯥꯋꯔ ꯐꯦꯀꯜꯇꯤ ꯂꯩꯐꯝ ꯊꯣꯛꯄ ꯀꯃꯤꯇꯤꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯂꯩꯐꯝ ꯊꯣꯛꯄ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯔꯤꯀꯣꯒꯅꯥꯏꯖꯦꯁꯟ ꯄꯤꯒꯗꯕ 12B ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ UGCꯅ ꯍꯧꯖꯤꯛ ꯁꯛꯈꯪꯂꯤꯕ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯗꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯗꯤꯒ꯭ꯔꯤꯁꯤꯡꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁꯤꯟ ꯂꯥꯡꯕꯒꯤ ꯊꯕꯛꯇ ꯑꯋꯥꯠꯄ ꯑꯁꯣꯏꯕ ꯂꯩꯕꯅ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯂꯦꯟꯗꯔ ꯉꯥꯛꯅ ꯆꯠꯄ ꯉꯝꯗꯕ ꯃꯇꯝ ꯆꯥꯅ ꯁꯦꯁꯟ ꯍꯧꯕ ꯉꯝꯗꯕ ꯑꯃꯗꯤ